अहमद यामना मरुइबे पाव अमबदे थमजगे मोरेदे कुकीना कपलक स्नाइपर दगे एसपी कृष्ण टोम्बी समनादे हिंगौरे वांगू सिंह द सिंह सन बसत की मपा मसा याउन मियोय मरी थीबा खंखिद्रे बिष्णुपुर डिस्ट्रिक्ट की कुंभी पुलिस स्टेशन की मनुंग चंदल लेबा वांगू सबल आकाशोय वार्ड नंबर 7 दगी मपा मसा याउन मियोय मरी ngasi ayukpung trauma thoirom tabada wangu maning sabal singda sing san basat ki bedagi numyang atheng ba phawbo imda halaktaba ga loina mafam khangkidre miyoy mari adudi thawbal ibum sa sahi yankhai gi humdoi apokpa leikidraba ts pangoi thaudam anan sahi kun gutare mahak ibum sagi masanu pani oina muromen sahi nipu ga manga apokpa officer amasung ahantem dara sahi yankhai gi turuk apokpa leikidraba e apik sauni makoi mari sing san basat ki bedagi halaktre haiduni mung manung gi miyoy sing na kumbi police station da missing report tawrukpadagi police na mafam aduda sangsin dona thi humbagi thabuk satagi thi humbagi thabuk sathariba mafam aduda kumbi set purre leiba maharizmen na ngak senbagi thabuk sathaba maram oibana state police ka puna thi humbagi thabuk sathaki adu miyoy mari adu thiba phangkide thibagi thabuk satharingai matam aduda nungthin pung 3 minute kullum tabada khangudana thi humbagi thabuk sathariba aduga iraplap nadana leiba kuki militant singna kuki khul hautak failendagi hautak tamphai yening manakta bom yauna nongmai kapsilaki kuki militant sing aduna bom tara amati nongmai round kaya kapsilaki bom sing aduda mahar regiment gi post mamang da phawba taki mafam adubu ngak liba khul ngak pa volunteer sing di matik sa ba kulai pai da bana mahar regiment na kuki militant sing na tamna nongmai round khara kap ki hairi ngasi nungtin pung manga ga minute tara rom tabada Surasanpur district new dampi amasung Bishnupur district manung sanba hautak failend gi naknaba khulni kuki militant sing na mitai khul oiriba hautak tampha khuno tamna bom kapsilaki maduda tampha khuno gi mi leina da yum amada tasinduna amanga ta thogan ki thokle birang asida kuki militant sing na yum mai thabadagi hautak ta leiramba khunja sing lanche na khibani adubu handak lengak na santi hanjilakle haina mafam aduda mi khara masagi mayum sing halakna khibani hautak failen kuki khul asigi khunja sing sulan jeneru roba matung kuki militant sing na ngak sen badi khunja sing hanjinna rakhrabani hairi presna thengbu phangba pawda mi mari mang khibagi matang da mafam adugi miyam gi mifam ama pangthokibaga loinana JSC singfre JSC gi mihut singna phangdorokpagi matung inda handa kumbi police station na maira paibi train thuigi mathakta lakolakpa FIR sing adugi matang da mahar regiment ga kuki militant singa lautunuraga ngasigi thaudok sing asi satharakpra oiramgani haiba singna na pa phangdorakli loinana thiba khangdriba mioi mari athuba matam da lengak na langlalang chim puthoktrabadi JSC na central force lauthokna ba yauna akan ba khongjing singsil lagani hairi border टाउन मोरेद मथु तौदुना लेरिबा रेलवे प्रोटेक्शन फोर्स के एसपी थोक्सम कृष्ण तोंबी तमना कुकी मिलिटेंट सिंगना लुमदुना कबलक स्नाइपर दगी एसपी समना दे हिंगौरे अमरोम द कुंबी पुलिस स्टेशन की मनुंग सन बुवंगु मनिंग सबल सिंग दंगासी अयुक सिंग सन बसतपा सटखिबो वंगु सबल अकोई सेदगी मपा मसा याउना मियोय मरी थिबा खंखिद्रे पाउगी लिखुरामा की मतुंग ने एसपी कृष्ण तोंबीना मोरे टाउन द लेबा रिसी होटल द ओइबा टेम्पोररी पोस्ट मथु तौदुना लेरिंग ngasi nungtin pung mari ga makhairom tabada kuki militant singna lumlaga kablak sniper dagi samna da hingaure nongmui kablak pa matam adu hotel risi ki mathakta itang thangba mathul da security personnel sing santri ta aduna leiba matamni sniper adu kablak raba matung makhata na de mafam adu da nongmai kablak khidre hairi panbe abade more da numit mari ni mangani ki mamang dagi kuki militant sing state force tamna atamna landa bagi thabuk se tharaki madugi matung hauki balaiba pokpa numit Indian army gi 3 corps gi lieutenant general Harjit Singh sahi more wada mafam asida leibi फिबम मेंसिलंबनी यंगसिनबा अदुदा सरुक याकिबा मोरेदा मथौ तौरिबा मंगा सुबा असम राइफल्स के सीओ ना कुकी मिलिटेंट सिंगना मखाताना मोरेदा मथौ तौरिबा स्टेट फोर्स ता खुथारकलबदी मदुगी सबसाबा ना हनगनी हाइन फोंदोक लेखिबनी सिक्योरिटी एडवाइजर गुरलिम नंगारंग लंगथवाल पंगथोकिबा महाराज गंभीर सिंह हागी निंगसिंग कुमोन थोरमदा मोरेदा सिक्योरिटी पोस्ट तोइना लंदाबगी थबुक सथबा असिदा मफम अदुदा लेरिबा सिविलियन कुकी वॉलंटियर सिंग कुकी मिलिटेंट सिंग खुसम नरगा चथरबरा हाइबगी सिंगनबा लई हाइन फोंदोकिबनी अदुगा मथंग अपडेट न सिंथक्तगी तुरेंदा थाउती हाई थरकपदगी खुंजासिंग मी पाइनख्रे ngasi numidang wairam laimkhung da leiba heavy foil dagi oiramgani singnaba mong do masak khangdaba sing yamlaba thauti turenda hai thrakpadagi manak nakna leiba kanto sabal gi khunja sing mi painakre presna phangwa pawgi matung ina nambul turen gi horokpham oiriba Imphal West district ke sekmai kendra gi manung sana leiba kanto sabal phawduna seliba khamlang pokpi hairiba turelda thauthina thanna sen tharakpa khunja sing na urakpani khunja sing na thauthi ga loina seliba ising turelda gi kankatuna mai chak pra haini yengbada mai chaki thaudok adugi video clipping sing social media da viral oirakpadagi sekmai kendra gi MLA haikam dingo masa numidang mafam adu da laktun ising adugi phibam yengsin ki yengsin badu da sekmai police station gi osesul loina rakhi thauthi ga loina na sen tharakleba turen gi ising adu nambul turen marin da takidana balabukta thairaga puthakina ba thabuk sing lokhat tre hairi mafam adugi khunja amana phongdorakpagi matung inna kanto sabal da